Hello guys, welcome back to my channel. Ngasidi Shanghai Festival gi vlog matek ama midyang taminasi. Ngasi laksari bagi mafam asina Moirang Khunau dani. Hajukti lakpada ngairi mamme gari sukyu ngata ngairi aduna nakanda leithoaga video matek ama namjabani. Hojikti gari park torame gari masanina 20 rupees laure adudagi lakpa haure manungda changba midi adum yame parking se lobuk tangatani tawin tawnai singse khamnai singse sida uribasina horen tholokpagi exit mafam nisina sida lom thoknarakadini light ngata ngaire sunmaina nungdang oiramnina fajare sumaina nakan da loina ma uwa kari sisu loina ma light ngata hape sida leira mi mayam da sina sangbagi mayam ta lepnari sawai soroktagi loina ma Shanghai mangkok achobda adusu sida leira mamingse Shanghai Ethnic Park haire sida loina mang leinare Hojik yaure ticket ti online da hana ka aduna mobile lagi tawraga changani saida mi mayam leinaribise queue ngaktani nupagi tongana ama adudagi nupigina tongana ama mi loina mag thalle sida Hojikti ticket kaaga manung sangak padangai di si light ngata ngaide fajare mi yam yame sudah su foto achauba man thele Manipur ge Chief Minister N Biren Singh gi Police control room lagi main penting lauraga necessary around that sudah manung sange maning sa light ngata adudagi mi atai pe chu ma'am ta langna di sudah leire Festival of Oneness sudah leire ethnic or traditional hat singdo matang sang ngata sai habdo paring sana traditional hat singdo sudah leire khwai first kisina Maitai yumjok dagi hore adudagi atai angang kari traditional dress da loina mak senaraga leinare khara amasu mathang sina Maitai Pangal ethnic hat Mathangi sang sina maring haya Mathangi sina kari Jimmy House sara tribal gini si atai singjidi next kisina Purum haira Mathangi hatki maming sidi kari haira Koireng haira Next kisina Mate Tribe Heritage hat Mate sida leira Next ki hat ethnic hat china maming se kari haira kabui haura sikida adiki sigi ethnic hat se sigi maming na aimol haira adiki next ki ethnic hat ki maming sina kari jau haira mathangi yum sina kari haira Thangal haira se thalera deki mathangi sina Simte traditional hat haira sidi Simte tribe ki sida leira
Next ki yum asina maming kari kaure kom ethnic natraga traditional hut sang haitare Manipuri da hairoga si leira yam fazai. Next ki sina sukte or shute hai leira adagi mathangi hut sina jiru ethnic hut leira mathangi sang sina thadauki ethnic hut haiba. Mathangi hut sina maram gi mathangi sina mau gi hut leira. Next ki sina kari mar gi hut leira. Mathangi sina monsang leira si madi loinamak photo group session tawre aduna khangdre. Next ki sina shorthe ethnic hut leira. Mathangi sina tarau leira mathang moyon leira sina tangkhul gi leira sina lamkang gi leira. Mathangi sina paumai leira sina baiphai leira adagi sina gangte hut leira mathang liangmai leira. Mathangi sina kharam ethnic hut leira adagi next paite traditional hut sina anargi sina mizogi ethnic hut leira adagi sina dikhangdra. Next ki mathang sina maming yengminarasi Inkui hai Inkui traditional ethnic natraga traditional hut sidadi loinamak jagoi sanaraga leinare fazana adum nisu yamna camera picture video su mayam to longnari fazana sanara jagoi isai harau tayamna. Sigi manung sidi photo namagi photo session ni haidi video adom mate khara namjara. Sina haziki photo session du ki mapan namuk thole uda mari tawraga lightning mayam ta light ki light ngantangai khara mi su mayam ta som nakanda mayam laksu laknari chap pagi thokpasu thoknari. Sigi mafam sina keno jagoi sabam kari tawbado amadi stage achawbado sida leira Bobby sida Sarma MLA MCS Additional Deputy Commissioner adagi achaw sang mayam tam amadi su mayam Sir ta L. leingara Manikanta MCS jagoi sabi CEO performance mayam Bisnupur Jila Parishad. tawbasu leira. Ngasai gi stage to sida leira sina center dagi lamna namjabani round namtang namaga ucharakhiga sida mi mayam ta dum leinara. Mapan sina mapan gi stage singamdai manung gi chair thabasina red carpet thara mapan je mi adom yame satnai singja sangkanda su mayam leira. Sigi sina ising chaibi do sida leira mayam ta ising machu mayam chai leira ising chaibi se leira adudagi sidana sagol kharasu sabu leiri nga leiraga namak ising manakta changsilaga sida leira ising chaibi ngasai gi utpado aina sina background maning do ina utchabani ngatai mayam tam sum leira light machu na ising machu mayam tam makapa malala sina ngasai aina ngati mamang da heramba sabol asabado sida leira maningda adum phajai. Hojikna atop mafam amada mu lae mafam ani sui mafam ama yengba loira hojiki mafam jina stall kari mayam ta sapol degi angang sanapam mayam ta leibusing dot dam mugsang mani hajuna Suzuki ngatani tiket dum ngasai gitu na kaaga manung tana sang bahura lampak tani sisu yamna sawre sigi lampak jadi yang biu sudah leira lampak to
Manungda amuk chang'aga amuk stallsingdo amuk utjarakhige. Saidasu mingna big thalla security sing personnel singsu adum machi da sumaina matek rom chaithoga leira. Sumaina sum changaga stall singse pareng sumaina sum leiba haidi phamnaba dum hore sidasu Shanghai Festival 2022 thara angangi sanapot kari adudagi ligi bag nung kai sulon suna leira sinanda angangi sanapot singdo sida leira. Mi mayam tam su leinari yengnari mayam tam su laknari. Mathangi stall sina amuk lei pareng atagi stall oina oire. Lei makhal sana rei dagi atai legi maramdadi kya khangjadra mayam yengbiro adum cha nung kari su dasu loina ma adum phange lei makhal mayam tamani sida phangi mayam se adum video mate adum namjarake adum yengbiro. Masih kasi ay ay masih isu de bangang sinta sino patwa sino utara gadi no ba kung kay patagi labi na sa utara gadi ay bukso hay ba kay kasi na so ito na di pagpagi Stall se raw oina paring oina mayam ta sumain leire aduga ada uribisina angangi sanafam sing kari marigold round kai leibo khotto kai dune khara lape se amung manung changjaraga amung matek amung namjarakhige. Sigi stall sina lei malai chal hai phi nong kari mayam ta nupi singi ina fi rani fi kai male kara dum leiri. Mathangi sina awibi Australia hai karigi stall no khangdra sidi products mayam tam leira sida awibi haira saleira production se yengbiro. Stall singsi yamandana khangdra video adum kabak matek adum namjarage thar maming singsi adum pabiraga adum khangbiro mayam. Sida leira Nabart ki Sahau ki Tando sida su leira sida su phanga sina ligi ngasai ki khara dum leira thau asungba kari sida su leira mayam tam yame papam phangda sina Moirang Municipal Council ki product khara leira kari no di phangda achar woi su tawi kal su khadum khara yaure adum khara adum je mayam leira. Mathangi sina South Tiger ki Friends of Manipur haira sidi army ki male army ki star ni sida leiri bisu sida su ras media city ki khara leira sida kari ang sangka kari da phang singbo sida su khara su leira yame makhal mayam tam legi side horticulture ka soil conservation ki dum kari sang to khara leira side su khara mayam tam leira ki Shanghai Gretel open Gretel Shanghai ki asabu kun sabu malu si mayam to photo nam nare aikoi senior citizen hai ba news in the same sahi kya side na lai ayuk pasing dum leinari price ti hamdra yam ka jai mai ki lai sing pot chai yam nam mo angang sing ki sana pham da adeda mung yaure medical round dei ka di angang ki sana ga tampe kari no kham jadra to bi sana bu hai ta ki yam ko leinari mathang manak ta nam mak yam.
Sida leire angangi chongbi sanai habda ani ahom mukti sui. Mathang isina mo khut na oina leire khong na oina leire mati ka ma swimming pool ki tatta sida sa ma'am ta sana leire angang sing water park haire sina sigi sana ba maming sigi khangdra adu mayam andam yindira mathang gi sina merry go round na jo sida leire ini mayam telau na bisyo mere mobile khare mo mathang gi sina train thawbagi train hai ta ra paring samnaramni sida leire train thawna mayam tama makha te let ni ru sina mathang tongni gi kiu ngata ngai ni ba ngakni nyam ni merry go su train tongbai su mapang kam loi ni ma Hojikti Shanghai Festival 2022 ki mafam ani Moirang Khunau gini yengba loiraga lom tholae chatnaba lambi da leira gari parking hobada adu chalaga lore video se sumat ang sawai sita losin jarage bye bye